ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯨꯒꯅꯨꯗ ꯂꯩꯕ ꯁꯦꯟ ꯖꯣꯁꯦꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯀꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯂꯩꯉꯥꯛꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯤꯡꯗ ꯌꯥꯟꯊꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤ ꯊꯥꯈ꯭ꯔꯦ amadi machin manau nupi ahum punna thauri yanduna sijanaba honaramle ani jenimsta laikanare Krumzari Times of Manipuri Paumyang Tabi Mampuna Asapriana Taram Nokchari Nasiki Maru Pausing Sandok Napizari St. Joseph Higher Secondary School Sugunu Mai Tharambagi Thagdokta Chenaba Miyoi Singh Lemna Khak Tharoi Faduna Matik Chaba Dandi Pigani Chenaba Singh Fagan Naba Honabada Miyam Nasu Mateng Pangbiyu Haina Education Minister T.H. Radheshyamna Miyam da Thazaba Pikre Mamang Thagi Kunmangagi Numidangda Sakangdaba Singhna Mai Tharambagi Amangata Thoktuna Laiba St. Joseph Higher Secondary School Sugunugi Fibam Minister Radheshyamna Ngasi Hakthengnana Chatuna Yengsinkre Khongchar aduda school adugi father Oja Singh Mahiroi Singhgi mama mapa amadi thaudok adugi mayokta semkhiba JAC gi luchingba singa unaduna wari sanakhi Miyam gi maikaidagi athuba matamda school asi hangdoktuna Mahiroi Singh lairik tamba phanganaba minister da taksimkhe JAC gi maikaidagi school mai thabada Chenaba Singh faduna dandi pinanaba wafam yawba memorandum amasu minister da pisenkhe Khongchar aduda minister na school mai tharambagi thagdok adubu akan mamongda yaningdaba phongdokpaga loinana school asi athuba matamgi manungda nauna hangdoktuna Mahiroi Singh mahausagum lairik tamhalnaba lengaki maikaidagi lawba yaba thaudang sing lawgani school asi nauna hangdokna bahonabada tongan ba Mahiroi loop amadi lanai miyoi singna selgi mating panglakpa asi nungaiba poi haikhe Catholic ki private school lama St. Joseph School Sugunu si mai tharamba base masi khwaidagi Shokningai oiba one Hawaii shokningai oiba adugum incident amani aduga sumaina tobas highest level akoi condemn toi aduga akoi sarkar na so masi yengna leiroi masire involved ro mayam si will not spare them moi mathak ta kan action soil logni already mi phaba ore aduga akoi police ni am kan hona dana honorable CM so akan direction piraga akoi samak yawn involved roga SP kaksing na thawai yawn hona dana mai team se kan honari Lamdam asigi puwariga sagonaduna laklaba chingmairongi khongnang ani karakta hana horamba khongnang lengak na paikhalakpa chawkha thorangi thabak sing mapung fana pangthoknaba hotnabada yanthat khraba matung ngasi manipurgi ningthau leisemba sana zawbana ngasi mafam aduda nauna sana khongnang ani thakre nauna sana khongnang ani thakiba adugi mangoinana thaudang lawkiba ningthau sana zawba na lengak na lamdam asigi yaifa thorang sing paikhalakpa asi thagatningai ni Adumoinamak lamdam asigi puwariga sagonaraklaba mafam sing ngak senduna thamaningi Khongnang ani gi mafam asi lawthokhiba matamda lengaki maikaidagi wafam amata hairamba leite tungda haurakadaba mirolda mafam asibu khanganabagi pandamda nauna sana khongnang ani asi thabani haike Khongnang ani karak haibadu gi maming ase mangdanaba amasung laibakta awana taraktanaba haidanaba se Manipur government Honorable Chief Minister gi magi miyeng makhada aduga sana konungi miyeng makhada loinamak adu mari lenaba department singa tanaraga ngasi se ko sana konungna thorom se lai thom pangthok jabani aduna akhoi gi thaja jabada ngasi akhona lai thok tin thok tolaga thajai ba use akhoi miyoi ba akhona thaba na ten logjai masi akhona singu lai khoyom lai sing ibudau pakhang ba ibudau marjing ek lai ri ba singu lai khoyom lai puna mangna thabi ba uni aduna Singulai singna thaba udi hohon biu singulai kum lagi maida phiruk kumba hohon biganu aduga hariba upal sina hauraktana fajana mana masa mareng phanar hauraktana akoi gi adumaina lagadi akoi gi laibak ase sahong ngahong banwa yai phaba ing tapado purakani haiba thaja baduda masi tholom ase yamna akoi gi pungning da akoi gi kare haini pungning siba maga loinana Hajaba mugalana pangtok jaba thora Yamna tangna thokpa thokdok amada machin manau nupi ahum puna thauri yanduna sijanaba honaramle matam chana kalhobadagi thawaidi manghaudre machi han amadi yaima jenimsta laikanakre thokdok asi ngasi numit yungba matung pung amarom tarakpa duwaida Thobal district manung chanba charangpat maning lekai da thokibani
Thaudok thokphumdagi fangba pawgi matung ina suicide tawnanaba hotnaramliba machil manau ahum asigi apokpa konsam poireiton hairiba mioi asi rape tawbagi maralda hauzik jail da lairibani hairi amaromda poireiton gi mache kharibam ongbi ranjanana mahaki maupa nupa asi maral laite imung animak khangnaraga mari leinakhibani nupi aduna wakhal honglakpadagi rape ki maral season bani Kunai gi minok maisa gi khaluraga machil manau ahum asi punna thauri yanduna thawai thananaba hotnarambani haina pendaba phongdorakhi Ado aje angang mana puan bangang homje society to de to me ma pa si smai to na chen de le khen hai be gi ai le hodre yumda angang homje smai to na thori ya la le ram bani ma pa je smai to nu pi ma chela mere bika hai na nu pi ma ma ga office to min na bi nu pi ni ma sa ya na dana angang singji gi manak ta lak na cha po lai dana phiron thon dana maru yam na kano to na naksan na mari si leina rak pa de gi nuk sinaraga chen bani adu sielo matung da mama mapana ma si macha le ram hai da ma phado khre adu ga sahi ma pan gi matung sida ngarang han da gi ma 2017 da gi muk mana cha si se thagala ga rape case ne na hai ba poritol hai ba se jenda leiba gi miya ta ba gi hukum je thokki bani amadi miro miri ta dri jik thori ya lo ba se ani ma di kitang miro miri ta re hojik wari loi sana ba ya re moi Sini koi nungai taba koi laipak sida nupi singina crime gi maru hunba hai base koi masi tauhan biganu laipak yam na zu masi tikat pisi achum ba wayan se paisa na wayan bigano ba akoi achum ba wayan bi oba sine ain masi moina aina haizening se nupi lai tabani nupi thisa bane ba masa yo na ba nupi manga lom bana te ba ani lom bana te ba ai gi upa do moina rep tawi har je karam background no se ai khan ba da mamme ba ai aduni ai si press media da ina phongtok chari laibak miyam na sumase wayen biu haibse thamchari Board of Secondary Education Manipur na chahi asige academic session gi class 3 gi mahairoi singna tamgadoba environment studies ki lairik tongan na ani thokna fongbana mahairoi singda karamba tamgadori bano haibagi chamam na bapokhalle maram aduna chayolama gi manungda board na chapchaba fireb ama laudrabadi akanba khongjang sing changsilagani haina Kanglai Park Students Association KSA gi president Khetrimayum Chetan na akanba wafam thamkhre ngasi KSA gi mayai loisangda pangthokiba paumi singa unaba amada board na fongliba class 3 gi mahairoi singna tamgadoba environment studies ki lairik ani puthokladuna Chetan na makha taraduna Lairik amana ing kumza lising ani taratare ta fongbani lairik adugi apunba chapter masing kunipan ni aduga chap manaba lairik maming asimaktada handak chahi fongba lairik adana chapter kunmari khak oi mahairoi singna tambada khudong chanabagi damak color oigadoba lairik asi black and white oina fongi aduga lairik asigi content singda lamdam siga chusinadaba lol kaya sizinabana mahairoi singda chauna chamamnaba pokhale masimak board ki thausil soibadagini haiki Sina gadoino habasi mama mapa oiriba amasung oza oiriba satra oiriba yamna chamamnaba ponba amasung economy phattaba mama mapa na mapa mama amana angang amagi lairik amabu leiba ngamdaba adu lairik ani kamaina leirim gadoino habasi wang hangingli amasung masi soiriba Hoji Bokta Corindam Oiro notice Oiro Ambok talked about Board of Secondary Education, Michael talked about Habasi, Board of Secondary Education, Masigi Matanga, no less Lady Bra, Lady Riba Habasi, KSN Wang Hangingli, Amasung Masidagi, Hapta Manunda, within a week Manunda, Board of Secondary Education na, Lady Kerma Tangudono, Amasung Tamuduna Habasi, Masaki about clarification, Ama Peter Targadi. Kanglai Park Student Association na student fraternity gi oina makha taba khongjang changchalani haibasi thamjaningi Imphal manungda niyam gi wangmada ahauba makhol season aduna thauba gari macha sing fagatpagi khongjang haukhre Manipur Police na lokhalakpa khongthang gi saruk ama oina ngasi Imphal West District Police ki kangbuna Kwakaital Tidim Ground manakta lambi da lakpa ahauba makhol gi silencer season aba gari kuntrani thoi fagatke Police ki kambu aduna fagal aba gari sing adu thauduna lakliba miyoi singda ahoba makol gi silencer sing adu lautokhanbaga loinana mayum da charhanduna hana gari singda palakba silencer sing nauna sindokhanbagi thabak chathaki Manipur gi amata ngairaba iroi shembada laiba Manipur Zoological Garden asigi pak chawbagi chang watpana juo da laiba sa sing maning tambangamdri Atai state singda laiba zoological garden singi thakta semgat naba honabada
Laingakna akhanaba migyeng changba mathau tari. Hiram asigi matangda Tom TV gi akhanaba paudam ama. Imphaldagi Kangchup Lambida kilometer taret khaktamak chatlaga leiriba Manipur Zoological Garden ase size picture abasu schedule 1 amadi 2 gi category de yauriba endangered species kya leibana maram oiraga medium size zoo ama oina Central Zoo Authority CZN masak khangbire adubu endangered species kya ama leirabasu zoo ase ngasi fawbada India gi miyamna khwaidagi pamnaba zoo singi ranking lista yawba ngamdri Ingsok lising amaga chamapan humudra taruki October anidagi chalaiba hokiba zoo asigi park sauba ase subnatage lam hector nipan dasmik ama taret khaktamakni adubu piklabasu pikna zoo asida leiriba species nifu manga gi manungda kunmapan amadi endangered oiraba species makhal oiri official record ki matung ina English ngani ga taramapan gi January fawbada zoo asida leiriba sa singi masing ase punna sahumga marifu nipan ni masigi manungda kabokai Yongmu, Yong Ikai TV, Som, Sangai, Karsa, Nongin, Waba na chingba sa kaya ama yauri. Zoo asi Central Zoo Authority CZA gi sentang makada Forest Department at jalai ba zoo ni. Mamang sahigi budget plan da zoo asi gi oina lupa crore ama dasmik mari manga kaithaki adubu handaki sahigi oina di crore ama dasmik ama ahumda hantharakbana zoo asi gi maintenance ta asoba kudong sadaba amadi oirari. Zoo asina tha amada chaurakna changchatta lupa lising nipudage yankai fawwa income generate toba ngamle ing lising ani tara taret ki oina lupa lakh nipan lising ani chamanga ga subna kunmari ing lising ani tara nipan ki oina lupa lakh mapan lising yankai taruk chamapan ga nifu mari amadi lising ani tara nipan mapan ki oina lupa lakh mapan lising kunthra nipan sanipan subna manga revenue generate tokhi Endangered species hai tare ko wildlife protection area sida schedule 1 ga 2 se endangered species haina lawi akhoi gi endangered species se 29 species laibadagi out of the 46 species aduna endangered species masing yambagi zoo se picture so medium size zoo haina Central Zoo Authority china recognize tawkre mahakna makha taraduna master plan amagi makhada Langol Game Village singkhong da leiriba Sangai second home asisu Tha kharigi manungda jugi kha thangmada sengbatliba anauba sangai home enclosure asida hongjilagani Mantri Pukrida sariba Zoological Museum asisu athuba matamda sangaduna miyamda yengba fangalagani breeding season da species singi oiba akhanaba thorang kaya lokhatpaga loinana endangered species singsu breeding taunaba scientific oiba thorang kaya ma lokhatli haina mahakna haiki akhoi gi forest department gi site gi akhoi gi lam expand taunaba process chatharabani masi se huji khatang gi wafam na te khara kuirabani and then recently last year also akhoi gi environment department sena social impact assessment away zoo ga thangnaba Manipur Polo Association gi lam thangnaba male masi 7.35 acre gumba area se expand tawningai gi hek zoo gi nakan se si process ama chathaki social impact assessment si shu tawkre public hearing chu tawkre adu moi gi environment gi report se singa hatang ngai se expansion gi damakti process ti khoi dum chatharabani Manipur ge yunlo nariba Assam gi Guwahati Tinyali da leiriba Assam Zoological Garden asigi park saubo se hector samaga humudra mangani Manipur Zoological Garden asiga sangdam narubada aikhoi gi state ki zoo asi aduki matik pi loinana landscaping tobasu ngamde Assam gi zoo asimakki thakta sengkatpa ngamdrabasu Manipur Zoological Garden gi chingkhong da leiriba hector taret dasmik ahum manga park saubalam asi lokshinduna zoo asibu sengbatlabade zoo asi medium size zoo amagi thakta gi hena sauba zoo ama oina sengbatpa ngamgani lainga ki maikai dagi su hairiba mafam asi zoo asigi saruk ama oina lokshinnaba khanari haina mahakna haiki Central Zoo Authority na master plan se approve tawi based on that master plan sida leiba se akhoi gi leiriba facility loin makse as per master plan din na chate why because akhoi funding pick pagi hai tare so everything in 1 year se loin makse akhoi overhaul to bangam de aduna it depends on the funding also state plan da akhoi gi state plan da leiba di majority goes for animal feed and medicine
medicine and supplements aduna akhoi gi enclosure anauba saba khotpa gi khudong chabdi kya laijade adubu central zoo authority dagi di akhoi chahi khuding annual plan of operation haibasi chahi khuding akhoi submit tawe central zoo authority da adubu moina piba pidabududi central authority dagi moigi funding position da laijare haibadi last year di akhoi central zoo authority dagi di amata phangjada khide Nakalamaromda state asigi amakakta ngairaba zoo asi yaunaba satliba lambi asi yamna phibam sokna leiri sahi kyagi mamangda thakiba koilas ngasi fawba semjin bidabana kongkut saduna leiba thengnarakhe zoo asi yokhatse hairabadi zoo gi park sauba hengat hanbata natana lambi thongi phibam asisu semjin bage tangai fadaba lei Imphal dagi nongsublomda kilometer 8 khaktamak chatlaga leiba iroisemba haiba mfam asida leiba khoigi Manipur gi amata ngairaba Manipur Zoological Garden picture abasu atai state ta leiba zoological garden singa changdam namda pangnop noptana leiri hairiba zoological garden asida endangered species kunma panyawna punna species nifuga manga leiri sangai gi second home hairiba khoigi langol chingmai romda leiba second home asisu tha khargi manungda khoigi zoological garden sida shift tawduna sangai singa si somda puraknabagi kanna honari haina khoigi authority gi maike gi khoida takpirakli matau asumna leijaba khar khaktana yanaba Fajanaba Siliba asi yamna thaganingai ni amasung pukning thoganingai ni Imphal dagi su pangthap thaptan leiriba zoo asi bhok lakliba kilometer 8 asi manungda kilometer 5 mukti akhoigi black topping tawi aduga zoo chingkhong dagi changlaklaga akhoigi Central Agricultural University fawbadi akhoi black topping tawraga makhataba zoo fawba changlakliba lambi asidi akhoigi black topping su tawbidaba haiba tare zoo asi yausirakpada akhoigi khudong chadaba nongju tha matamda aduki matik awaba mayoknari Paudam Jariba, Sarat Anobam, video journalist Govin Galorina, Tom TV News, Imphal. Motor Vehicle Department ki Henjinba Thawong ki mayokta yaningda bafong doktuna Yai School da laiba More Van Service Kangbu mathau tabu lepkhre Gari fazin ba amadi TR kakpagi mingda sel loba lep trifawba sidri fawba charai henbagi khongjang changsinba hokre Ngasi ayuktagi hauna changsilakiba sidri fawba chara henbagi khongjang adugi khongjang loi khundrak bam Binod Kumar na haikibada mamang chahi gi December thadagi hauduna Motor Vehicle Department na More Van Service cheliba van driver singdagi sel loba gari gi che fazin bana chingba thabak kaya chathaduna lakpani gari gumba kanda TR kaktana sel loba amadi tathi tawaina tawrakpa kaya amasu yauki pumna magasidagi khangba ngamlaktaduna van driver singna khongjang asi changsilakpani haiki 2018 gi December dagina hawjik phawbo sida motor vehicle sina akoi sida gari thaba akoi na service tawjeba se yamna wahanba yamna kokchi khenba akoi da yam wahanba gari ji pharaga gari gi manung da yawba se chang khra pugini jak khra pugini nusi khe thadom ni sum tawba akoi sibu Manipur government gi makha da leiba Manipur government gi nagarik ama natrabara nagarik ama oini hingba ngambagi right to akoi pibi dragadi akoi hingbagi kanadre khalla kanda ai mafam ji da ngarang gi sara henjabani gari amadagi lupa lising ama tiar ka inen ka nahane lising ani ka yauri litsama ka yauri tiar ka ko ni mingda pasasi mayam lore moina Karigumba Motor Vehicle Department na chatharakli bathawong asi toktuna fazen khiba gari gi che changsing ngasi fawgi manungda pithorak trabadi hayengdagi hauna Imphal More lambi da chenba gari pumnamak total shutdown tawragani haina association gi member Yanglem Priyo Batrana phongdokhi ngarang dagi nang asibok tarupasida akoi government gi maikai dagi response karim da phangre phangdaba taragadi akoi na sas to am yauri hayeng haibadi ngasi gi hayeng gi dagi matam katana more tu Imphal bawasi any vehicle khudima shutdown tawjagani akoi na Imphal City manungda lairiba lambi sing asi dukan fam liba amadi lambi gi manakta lairiba miyoi singi fatta haudi amot akai langthopom oisilakpana ngasidi lambi chaliba miyam naton menare masimakna city manung asi laina kaya poglak payabagi akiba leire hiramasida Tom TV gi akhanaba paudamama Lu henba haibasina mapugi khuyat to sinabani hainaribani adubu masigi ona tainabada lambi da chaliba amadi akoibada leiriba miyamna amot akai kya lagthopana Imphal gi maroiba lambi sing haibadi rims tage Lamphel supermarket
Manipur Legislative Assembly dagi Khuyathong Phawduna lakliba Khwaramban Kaithel gi lambi paring Kwa Kaithel Bazar dagi Imphal International Airport gi lambi paring Singjamai dagi Manipur University gi lambi paring Sagolban dagi Juri Parking gi lambi paring New Second dagi Palace Compound amadi Kongba Bazar Phawgi lambi paring asi New Second dagi Palace Compound amadi Kongba Bazar Phawgi lambi paring asi ngasidi apum asa mayamna miyamda haksang sokningai oire Hiram asigi matangda Manipur Lengake Directorate of Health Services Manipur ge Additional Director Dr. Khairom Sasiga akanana unaba amada lambi gi nakalda matam kuina fata hogdi sing paiduna leibadage tholakliba apum asagi manam asina miyoibagi haksangda laina layong kaya pokatakpa yai loinana nongju tha matamda fata hogdi sing asidagi sum tharakpa masumna pukri turelna singbada tasalaktuna diarrhea dysentery tuberculosis pneumonia amadi Cancer na singba laina kaya polakpa yabagi jingnaningai lei masigi su mathakta fata hogdi haibasimaktabu tinkang kaya gi yakabung oiribani masina maram oiraga dengue malaria amadi cholera na singba laina kaya su sadoroknabagi asauba maram amasu oiribani haiki It's a failure of the civic government and the loina na praja ku so soibani maram matuna hairiba singsi yengaga civic government na magi policy review to be bachangi akoi hundok putar su lekai lekai gi makhum jaba ma khallaga makhum kusallaga matam kharagi temporary sit oi bi yai ba akoi tum thambi bi yai aduna aina praja singta haining bati praja khoinu su government gi aujosi wari ba ason ba si yenga ga akoi ke site su makhum jana ai gi yumda makhum mamak se Kanduoga makum jana thamedana makum kupsan biba usi hokdong sangana chendana ba thambiba adegi mehek matai changdana ba tangai phatana kai kumba chaiba ya ba lengoi bu ersu utkum orsu chaisen meraga kwa thambiba madana mana mahasu kaisu phaiye sumain tokna praja koi nasu 50% contribute tawbiyo government nasu koina ngasi khana noina hambiba laktana ina haijari se tabiraga yamna mam paisa yamna tingdaba mawongta matam khara kari to ko ya ke haibsi ai singa mengi site thortana koi leba koi gi city si sokot po si haining nakala maromda lambida chathok chasin tawriba mioi kya ga unaba amada lambida fata hogdi kya hundokliba asi mari leinaba loishangna yengsil haningbage apamba kya su phongdong narakhe il sammaga chatpada bho mahik matang chongjhala adra yamna nungaitana khoi chatpabo naton khumjallaga chatningeba sagomal uri boglu everything like this ada Suez gi project ne lamding da liri ba port se matam sana go mena sembi ra khopi ra gadi sigi problem de toy maram di misu lambi sembi u khopi u hairi adu matam sana moi lambi semje de adege khabar da chindadi phajani i Chairak asida Imphal Municipal Corporation gi Commissioner Kyam Chandra Kumar na Mahut Department gi makhada hojik lamdengda leiriba solid waste management plan asi haukiba sahi 2019 gi October thadage mathau lepkhibana leiriba fata hogdi sing asi langthokpam leitre mafam asida maikai adom gi miyamna iram nala lambi amadi sekpal khabiyo haina taliba dabi sing leingakna mapung fana paikhatabana thingjin khibani maram aduna city manungda leiriba amot akai kya asi sengdokpa lokthokpa yanaba athuba matamda yasinaba ama puraktuna miyamna amadi IMC na thengnariba awaba asi kokhanbiyo haina laingaki pungning singsilakle ado karimo purakto taragadi ekhogidi tangai phadana amot pasingji langthokpam leitabnina matam gradi praja singi su bazar gi market area and then residential area singsi amot pasi lokthokpa yadabagi phibumda ngasi nomuni di amu khara koi problem gradi dum leidu male ingkhanda adubo maraksida ene kanbada अखोई हौजिक याम कन्ना बुरी थीरी अखोई temporary dam site to याबा temporary उन्हें था दबी याबा फम देखो याम कन्ना थीरी थी को होई हौजिक ले दिबे situation चिदा अखोई याम कन्ना होना दबदे नते government सु याम कन्ना होना री अदुगा सिगी मरक चिदा अखोई तो याबा थबक तो जगे दुगु प्रजा सिंग सु असै हारिबा अमोट पसिंग दो मतम घरदी असै अखोई की IMC की सोमना गंदा अखोइना थेंगनरिबा problem जिंगी इंगबिरगा तम घरदी Masagi kanu to view haina admaina awabu do khara khangmin je na appeal to jini maram di kai nuda ai koina su hena lokthong ninge ba lokthong ningdi to bodu hauju je koina dam side ki kanu si leitabni na adu khaktangi koina problem face to hai tare ko leiriba ma phamasi
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯕ ꯑꯃꯣꯠ ꯑꯄꯥ ꯌꯨꯝꯒꯤ ꯅꯠꯇ꯭ꯔꯒ ꯗꯨꯀꯥꯟꯗꯒꯤ ꯊꯣꯔꯛꯄ ꯒꯥꯔꯕꯦꯖ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯥꯏꯅꯐꯝ ꯑꯣꯏꯅ ꯁꯨꯝ ꯂꯩꯖꯔꯦ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯃꯤꯅ ꯂꯥꯛꯑꯒ ꯁꯦꯝꯒꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯤ ꯂꯣꯀꯦꯜꯗ ꯂꯩꯔꯤꯕ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯗ ꯂꯪꯁꯟꯕꯤꯕ ꯃꯌꯥꯝꯁꯤꯅ ꯆꯦꯛꯁꯤꯟꯒꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯀꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯁꯦ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗꯒꯤ ꯑꯣꯐꯤꯁꯇꯒꯤ ꯀꯤꯂꯣꯃꯤꯇꯔ ꯇꯪꯈꯥꯏ ꯐꯥꯎ ꯐꯥꯗꯕ ꯃꯐꯝꯅꯤ ꯃꯌꯥꯝꯅ ꯎꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯔꯦꯅꯤ ꯁꯤꯖꯟꯁꯨ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃꯔꯝꯁꯤꯅ ꯁꯤꯗꯒꯤ ꯑꯃꯣꯠ ꯑꯄꯥ ꯃꯌꯥꯝꯁꯤ ꯏꯁꯤꯡꯁꯤꯅ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯔꯦꯟꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯌꯥꯝꯁꯤꯗ ꯑꯃꯣꯠ ꯑꯄꯥ ꯃꯌꯥꯝꯁꯤ ꯇꯥꯏꯁꯜꯂꯒ ꯂꯥꯏꯅꯥꯁꯤ ꯃꯊꯪ ꯍꯦꯟꯅ ꯁꯥꯒꯠꯀꯗꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯋꯥꯡꯅ ꯂꯩꯖꯔꯦ ꯐꯔꯒꯗꯤ ꯑꯃꯨꯛꯀ ꯆꯠꯊꯔꯁꯤ ꯐꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯈꯨꯗꯛꯇ ꯂꯦꯞꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟ ꯔꯣꯂꯤꯕꯤꯟꯒ ꯂꯣꯏꯅꯅ ꯕ꯭ꯂꯦꯁꯤꯡ ꯒꯥꯡꯃꯩ ꯊꯥꯡꯃꯩꯕꯟ ngarang haidokhiba council na lauba chahi asigi class 12 parikhada mamang chahidagi hena mahairoi singna mai pakpa ngamkhibabu manipur gi chief minister n biren na nungaiba phongdokpa loinana mai paklaba mahairoi sing amadi oja sing bu thagatpa phongdorakle mahairoi sing changwang na mai pakpa ngamkhiba si oja sing amadi mama mapa oiba singna ahen ba thodang laubadagini haina su chief minister gi cherol aduna thagatpa phongdorakle Punsida mai pak nabagi maru oiba khulaidi strong determination amadi patience ni haibase handa council na laukiba class 12 parikhada arts stream da ahum suba position takrabi Don Bosco Higher Secondary School Senapati gi mahairoi LP Tresina mai pak na utkre Tresina sangdam na basida punba mark chamanga gi manungda chamriya kuntrani thoi fangduna ahum suba position tarakhibani Ngarang numidang Tom TV ga khanana unaba amada Tresina sel thungi fibam fatabana mahak private tuition tarakhide Mahak changdamnaba sigidamak nongmada pung manga lairik paki mahak kitungi punsida professor ama oiduna mahairoi singbu aphaba lambida lamjing laptakpa pami haiki This credit should goes to everyone. Firstly, I want to thank God for this, for having my dream come true, and I want to thank my mother, my sister, my families, everyone for always supporting me. They have been with me throughout this journey since day one of my class 12. I have the determination to do something great, and they have been supporting me. They have been all throughout me. Whenever I fail in any exam, they encourage me not to be down, and I'm so happy for having had them. I'm really indeed lucky. Then I want to thank my teachers, the school institutions, the school. Our school has the best teachers, I could say, because they have been supporting me so long. Whenever I had any doubt, they are always ready to help me out. Although I'm a shy girl and I don't approach them. And I want to thank my friends, well-wishers, and everyone, friends, everyone. Thank you. Amaromda Tracy ge popi mama LP Siciliana machana mai paglakpada haraubana henkibana mittagi pi takiba khanghode seltungi fifam fatabana private tuition tamhanba sungam kide haina palladuna machana mai paglakpagi damak mama ama oibagi mateng pangba amadi mapuda thongnizaki haina phongdoraki haubadigi angang mabode di ta masu tuition piba ngamde haibidi makoi marido dum college chapanina mabo tuition piba ngamdabagi Isrongonda di pray tawe doga mana adum darkar laiba kri laiba so aiso ahing tum dana ma bodum sibadi tawbane adubo ma agi angang na adum tokane haibise ai tajata bane migi angang di lesing adum thenglaga tuition paye ai angang di tuition su paite aduna top da di tokloira first di tokodara haina ai wakanda di laye mana adum masana pagane Mana pagani ado madi kram tausira tuition hapsira nang ngambra hairaga ai masana try tauraga ngamgani imanang kri supongling wagano nangi mai pakpadi ai tawgani haina madom hairaga lailai Khang bakanba thaksi khaisi khang bagaloinana chang naina thawai hakchang yauna honarabadi government ki school da tamlabasu punsida mai pakpa ngami haibasi handa khaidokiba council na loba class 12 ki parikha da art stream da taruk suba position lawrakrabi ivotonsna girls higher secondary school ki mahairoi laireng jam linthoi ngambi devina miyam da utpangam khre linthoi ngambi khongampar awang lekai da leiba l ivomcha amadi l mem choubi anigi macha mari gi manungda ani subani Linthoi ngambi subject manga da letter chatpaga loinana apunba mark chamanga gi manungda chamri ge kunmapan fangduna lainga ki school ama oiriba ivotonsna higher secondary school gi mai purakhibani
Linthoi ngambi gi lemhoriba punsida civil servant ama oiduna miyam gi seba tongningbagi apamba lehori. Aina haningbadi hotnaba kanba nungtigi laik pabiba isagi satra amagi mathoni khanna amadi will power kanba haibadi akoina paningaga pawa paindraga tokpa will power yaudраga thabak khudimang mai pakte aduna aina hajaningbadi laik pabada thawa yaubiba hotnaba kanbiba amadi will power ga loina na masana willingly mana laik nungtigi pabiraga oja sing buzu yamna lupna chachaba si pame simain torogadi laik khudimak पाब ngani irai lai gani mangonda aduna mai pak pasu irai lai gani aduna nungtigi aina haibada aigo aina di nungtigi lai che khara pabi yumda halaga revision tobiba mashi haijaning Nakalamoromda machanupina mai pakpagi mikupta nungaiba phongdokladuna Linthoi ngambi gi apokpi mama memchobina imung manungda sel thumgi awaba kaya lairabasu machanupina khangba kanbaga loinana honarakibana mai pakpa ngamkibani makhatana private tuition tawdrabasu thawayawna honarabadi mai pakpa soidana ngamgani haiki मादी मामुक लाइक नुंसिबा मासी मनाउदी याउदी मादी लाइक याम नुंसिजानि लाइक से सुकि मतिक नुंसिजै माना परीक्षा हंतक परीक्षा फाइनल से हेक पिर मतुंगदगिना मा लाइक पारगे हाय इमुंगजिते लाइक लैतेबा लैतबा लाइक से माना थीरगा कराइदे ए लाइक पागनि पाइबा मासे अदो मान लाइक पानिnga लैतबसि उबदने आई फी साना साना को सुकि मति वाय अदो हुजि आई मयामदा लाइक खरा वाइजगे न आई कोइसा चली अदो मोइना खरा वाय खोला पिरकनि हाय अदो हुजि मति पिरक्त्रगसु मोइना हेल्प तौगनि हायना हारिबनिना आइना कइनो गाइड तुबदि आई लेजे मा टेक्स्टबुक से याम थाबा लाइक मा रेफरेंस बो पाजनिङेबको अदो आइना लाइक से पीबा ngamdaba Council of Higher Secondary Education Manipur ko semna lauba class 12 ki examination da commerce stream da ahum suba position panglakrabi TZ Higher Secondary School gi mahairoi Nebita Maibam tungi lambida charter accountant ama oiba pamli haina phongdorakli Nebita Maibam Kakching district ki manung chanba Kakching Kaithel dagi awanglomda kilometer ani makhairom chatlaga leiba Irengban makhalaikai dagi Maibam Oken amadi Maibam Ongbi Devala ani gi machamari gi manungda atombini Nebita gi apokpi animak nongmagi afangba thabak suduna macha sing semba amadi hingnabagi lambi oiri Nebita class 1 dagi 8 fawba scholar English school Irengbamda mahitam lakhi Imung manungi laita laina na maram oiraga class 9 amasung 10 na government aided school ama oiriba Irengbam high school da mahitam laktuna bosem na lauba HSLC examination lesingani taratareta first division da 79% da pass tawki ngasi aikoi gi paumina Irengbam makha lekai da leiba Nebita gi mayum da chatuna unarubada mahakna phongdorakpada exam asi mark wangna pass tawrakani haibagi thajabasidi leikhi adubo ahum suba position da yawrakani haibasidi thajarudi haiki Government school tarahum doida admission tawnaba common entrance test sida ai je khwaidai ma wanga topperoi ade ai TG da like admission tawbasi ju sai principal na admission tawbase ai gi leita laira upiraga admission je lode han admission 11 admission je ade ai hostel da thambire moina hostel da leibasi ju hostel fee hun baje mama hoi yam wai ai ju khange mama hoi yam kaino tawe ai gi dang ta moina kau kha tan baga chat na longa khondana moin hona bibdu ai adum khange am ai moi am tangdi moin hona rije ma hai am tangdi phangan ge na khale ando ai na ngasi mai paklak baje ai credit se mama baba ai imung manu ai takpi tambirakpa ai gi oja sing maruina ai commerce ki TG high secondary commerce ki oja sing amsung ai akoi ni da pizage ai gi legi drabi ni si da pizage mana yam hona birame ai gi sema kwai je khoina su no ma sum ta la ka ma ya awar pa ma haira pa sum menjan bi ba hui ti mana sum tam ba je tan mafam da wa ji wa na khoina su no ma ga me khalaga sum apa mafam da ma da si ton line da salan ba al da lei so nu su bu su yaw re lau su bu yaw re ma su bu yaw re yaw re ga ji em su yaw bu yaw tanja gi ai mama oina sa je ma he hor po de ma je school je leng wan de dum lai aduna mana pamba mana tauge hange dum akoi ju wa ngamna badi dum honai mana pamba du salhan ge na mai apamba ji de maning thungan ge akoi ju su ai ju angam badum thabak opang phang go suraga sagi maning thunghan ge na hona je Council of Higher Secondary Education Manipur na lauba chahi asigi class 12 ki parikya da
Commerce stream da ani suba position takraba Don Bosco Higher Secondary School Maram gi Mahiroi Namsanglen Haukip Makhatana Delhi University da BCom tamthaduna mahak ki punsida charter accountant oiba pami haina fongdorakli ngarang numidang Tom TV ga khanana unaba amada mahakna makhataraduna mahakna commerce lawrpa matamda external coaching gi khudong chaba leitabana awaba kaya mayoknakhi adubu masana mathanta hona zaduna punsida mai pakpa ngamgani haibige chet pathajaba amaga loinana honaki haina fongdorakhi. I say that I actually did great a lot in my matriculation, and then that too helped me a lot. And I also work hard a lot. I pay my full attention because back in Maram you can not have like external coachings and tuitions, and also all you have to do is prepare hard, and then all you can do is work hard by yourself because we don't have any other external forces to help you. So it depends on yours, and then help from your teacher itself. Ngamsanglen Haukip Elmunam Village Telaiba Henkolon Haukip Amadi Nekhotin Anigi Ahum Suba Machanupane Ngamsanglen Apun Mamak Chamangagi Manungda Chahumga Maudra Taret Fangduna Ahum Suba position Tarakibane Mahakpuna subject Marida letter mark Funke Namsanglen Yapokpa Henkolon na Mahaki Machanupa Ngamsanglen Matampumbada Topper Oiduna Laki Mahakna Lairik Paba Amadi Tabak Amataubo Matamda Tawai Hakchang Yauna Tarakibani Haina Apian Bafungdoraki. School the class 10 tamlengage da mana St. Vincent School Pamul village da ma school topper sulakpa aduka mathang da Maram College handak ma kano ge ayam thapam sida as college da amarak ma class topper lakpa asum mathang yang bakanda han ai da thaja ba pok ko hoyu phawchum thaje. Water Revolution by Lamjingba Grove, Kangla Packaged Drinking Water, a unit of Lamjingba Grove na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afaba ising phanghanana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahusadi gi thokcharakpa ising lawduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize Tauraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com. Break matungda amuka hana taram nokchari makhata ba pau pizari ngarang haidokiba council na loba class 12 parikya da uchekon nongchup jila parisat na konba mafam dagi position holder oirakraba mahairoi sing okpagi thauram ama ngasi uchekon nongchup jila parisat ki member Soram Nekengi singzamai khetri lekai da laiba mayumda pangthokre thauram adu da jila parisat area adu da laiba science stream gi topper Michael Atom commerce stream gi topper G Roberto amadi stream adumaktada kun suba position takraba mutum adip harauta yamna okpaga loinana achamba khudol pot piduna mahairoi singi puning thawatki lamdengda laiba solid waste treatment plan da ngasi mahut minister Shyam Kumar na sanglaba matungda Imphal manungdagi lauthorakpa amot akai sing haidok hankhre laikai miyamga minister ga wari sanaraba matungda miyamna taliba dabi sing adu election code of conduct laikibana pangthokpa yakhidabani Athuba matamda thabakta onthoklagani haiba thajaba pibadagi maikai anida yanaba purakhibaga loinana amot akai sing haidokpa yahankhre India pumbagi oina Council for Indian School Certificate Examination da Arts stream da ahum suba position lower kibata natana Rajasthan state ki makok oirakrabi lamdamasigi mahairoi ningombam tamfa chanubu ngasi Manipur Legislative Assembly gi speaker Y Khemchan na singzamai chongtham laikai da laiba ningombam tamfa gi mayumda chatuna pungning thogatpaga loinana achamba khudol pikre Manipur da hiram amatada Nagaland da chanagadauba ceasefire pusilakpa yaroi haina Kakching da miyamna wakat khongchat ama chatkre All Kakching Students Union AKSU
Kakching Kaithel Apunba Nupilop Amasung Joint Non-Government Voluntary Organization Ahumna Punna Sinkiba Miyamgi Khongchat Adu Kakching Kaithel Irabot Park Tagi Hauduna Kakching Khongnang Mari Fangba Amasung Kaithel Yakoibada Chatki Khongchat Adu da Mahaurol Lagi Leraklaba Ngamkhaida Ayet Papi Bayaroi Manipurda Kanglup Nasinba Thausil Chanahan Bayaroi Punna Santi Laina Hingminasi Khantadana Irang Thokpa Yaba Hu Kamsinbiganu Kanglup Masel Nungsi Chanana Leminabada Akaiba Pibiganu One Manipur, One Government, One Policy. Let Manipur live with peace and grow together. No hurdles to communal harmony. Don't create warlike situation in Manipur. Peaceful coexistence is a must. No interference to traditional boundaries. Haivanachingba Iba Warol Singh Thaba Play Card Singh Paiki. Miyamgi Khongchadatugi Matangda AKSU gi President S.H. Ronan na Fongdorapada. India Lenga ka ceasefire taunaduna Santigi wari sanariba National Socialist Council of Nagaland NSCN-IM gi ceasefire Manipur da chana hande haina lenga na kayarak hairagasu illegal oina Manipur gi mafam kayada NSCN-IM gi camp sing lady handak ikui jringaida Ukhrul district ta NSCN-IM gi camp laisilakpadagi Assam Rifles ka ungkhatna bagi thodok aduna NSCN-IM Manipur da lei haiba pumnamak mayek sing na taklei Matang asida pali balengak asina khangsin usinadana tumina leithokpa si Manipur gi miyamna angakpa fawe Nagaland da khakta chatnagadauba ceasefire asi Manipur da hiram amataga mari leinade Nagaland gi ceasefire asi Manipur da pusilakpa sungya yaba ngamloi lengak nasu NSCN-IM gi camp sing Manipur manung da lairiba sing asi athuba matamda takthokadabani hainasu fongdokhe di langban tiwa text tiwa hairam basi hairam dana hauji kakta hairak libano hai basi koi karamba aronba agenda laibano natraga karamba kanagi kudin tawrangi maka da hai libano asikum laba koi kun masen nungsin nabagi mari achitat naba ku kam siliba si ku kam simbi kano koi makoi kanagi maka da karamba thawinjin na hairak libano hai bedo koi ngasi kaching parja singasu chapchana khangi maram aduna koi ge asikum laba Mari nungsinabuni mari tat kaya abo wapam sing asi matung desu kun masen sing marakta amta punggung minadaba aduga aisilakliba maliba aw ngasi makata na chatte binu aina atsu ki maike degi amti jambugi amati kapsin ka tela kun mani lu ki maike degi apil tawzari Tha sigi mari amadi manga gi lona ba hingda masakhangdaba khulai paiba singna Hill and Valley Academy gi mahairoi sing thindok thinjin tauba Maruti van amada nomai round kaya kapsinduna amangata thogalambagi thodok adubu Yaning the Bofong Nangasi Lamdamasida Ladiba Van Service Tauriba Singia Punba Loop Ama Oidiba All Manipur School Students Transporter Association na Nomagi Oiba Sintha Leptuna Kwakaitel Tidim Grounda Wakan Mifam Chathakre Wakan Mifam Aduda Mahairoi Singbu Putok Pusin Tauduna Van Service Tauriba Mioi Singda Aki Akang Pibiganu Tungi Yumbirel Sing Putok Pusin Tauduna Imung Puribani Haina Thaba Play Card Sing Sizinake Khongjang Aduda Saruk Yakiba Association Ki General Secretary Jimmy Tongbramna Tungi Yumbiren Singh School da Thindok Thizin Tauduna Imung Puribani Kanagumba Kharana Makhoi Pandam Phangnana Bahotnabada Van Service Tauriba Singbu Awaba Pibiganu Haiba Yauna Wafung Kaya Fongdorake Thakdo khudingmak any pandam ama phangna one of the school vendor tainabi thabak si masi yaragadi topiu haibasima all Manipur School Students Transport Association amastagi magai degi akhoi mayam da request tawjari akhoi laibak pu afaba manaba khunai ma porakna bahotna bada koigi lal haur bi jinau sing lairiba satra ki sangstan civil society organization maira paibi lairiba khudingmakna school van ji akhoi education ga mari leina ba potam oibanina education free zone am ohen am hona bada school van ju freely movement to bama dakar oibanina akhoi school van da ki khang nang hanba school van da athing ba piba amadi akhoi ngonda makhal makha kaya gi aning ba pam ba phongdok pagi posi yaragadi masi handok piu haiba wakhal lon chi dang si akhoi sumba akhoi sit-in protest pangthok chabani Chananaba Chinjak Puthokpa Manama Sing Pambi Singda Yamna Chauna Amangata Thokan Mangamba Fall Army Worm Haina Khangnaba Hana USA Khakta da Lairamba Tin Makhalasi Tha Sigi Ahan Bachayolda Lamfel Pata Laiba ICAR Complex da Lairamba Thengnare Haina Report Taurakpadagi Manipur gi atai mafam kayada su tin asina Chujak Pambi Sing Paktaknana Amangata Thokan Lakpagi report lakpadagi Manipur Lenga ki Directorate of Agriculture gi Makhada Sem Kiba Joint Action Team Nangasi Chandel Thobal Imphal West Amadi Churachandpur gi mafam kayada koina chatuna yangsinkre Loina natin adugi sample sing khomjin baga loina na laumi singda biopesticide hidak sing yenthokre Thobal amasung Imphal West District ta puba Joint Action Team aduna Kangla Tombi na chingba atai mafam kaya yengsiluraba matungda Thobal District ki Yairipok ke kruda yengsilamkhe Tungda team aduda saruk yakibi ICAR Lamfel Patki entomology ki scientist Dr. Romila Akoizamna
ngasi joint action team asina chatuna yengsiluba mafamsingda fall army worm hariba tin makhalasi mahai marong singda taduna manghan takhanba thengnare Imphal West ki Kanglatombi ki mafam sing adugidi hariba tin makhalasina chada humfutara dagi marifu fawbugi changda amangata thoganba thengnarakhi mafam adugi lawmi singna law parida chuzak sing thahauki adumakpu Thobal district ki Yaipo Kekru gi mafam sing asidadi kitchen garden oina chuzak tharamba thengnarakhi hairi थेंगनाजरे सिदैदा फॉल आर्मी वाम हाइचे फॉल आर्मी वाम से तारे अदो अखोइना मसी कंट्रोल तौनबगी दमकता इंसेक्टिसाइड खरा अमजु अखोइना पिजरमे अदो फजना हदिसी तिनसिदगी ngakthoknabagi damakta aduga hairiba tinase aina mayamda pijaningbdi tinase nocturnal insect ni habadi tinse nungdang da active oiba insect ni tinni aduna अखोइना नुंगदांग दा बल्ब गुंबा थानबीबा मतमदा तिनसिगी एडल्ट हाबदी मापी से कुराक से सोइदना पाइरकनी मतमदुदा अखोइना कुराक तो मेखाइरगा हातुपीगदबनी नत्रगसु अखोइना फील्ड चटलगा अंद लबुकता चटलगा अखोइगी मागी होल गविको अखोइगी मेज की मयोनजिदा कईगुंबा तिनसे थेंगनबीबा तारगदी तिनसे हेक उबा मतमदा अखोइना मेखाइरगा हातुपदुना जु ख्वाइदगी हेना फगनी Zirivam district asigi yamna maru oiba lambi ama oiba Jiri Tipaimuk Road JT Road Mari Lainaba Authority na matam kaya dagi semdana laibadagi miyamna JAC semduna khongjang kaya changsilaba matungda lambi asi semba horake adubo semba hauramlaba matungda lambi semba amuk tokpadagi lambi thingba yauna khongjang kaya changsilaba matungda Jirivam gi Kalinagar da laiba Pradeep Roy kauba contractor asina 0 point Jirivam dagi JT Road ki kilometer mari rom sangba lambi sembagi thabak asi haukiba chahi lisingani taranipan gi November tha dagi thabak su bahuraki adubo thabak khusu aduda pendraba miyam Ichel Club Divong amadi Lamlel Evergreen Club Babupara anina JAC semduna lambi semba mawong ta daba amasung semdana laibadagi lambi thingba yauna khongjang kaya changsinke Madugi tungda JAC amadi contractor Pradeep Roy na haukiba April 18 da yana cherol ama sign taunaduna contractor masana 0 point gi kilometer ani fawbadi chahi asigi June da loisilagani aduga makhataba kilometer mari fawbana June gi matungda suba hainakhi miyam na hanglibadi Jiribam gi 0 point asida nung mayam thamjinduna Jiribam gi mayolda gari chathok chasin tawbada hena awaba kaya miyam da piri Maram aduna nung sing asi athuba matamda lauthokpa natraga fazana mafam chaba yengduna thamnanaba miyoi kyana phongdoknarakle Govardhan kauba auto driver amana Jiribam gi yamna maru oiba lambi oiriba Jiri Tipaimuk Road asi Mari Lainaba Authority na miyeng changbidaba lambi oina leire JT Road asi sembinaba haiduna contractor na nung amadi leiba khara chakhairamlaga thabak lepkhre JT Road asi port hole yamna leiba fibam chadraba lambi oibana Chathok chasin tauriba gari amadi school chaliba angang singda awaba kaya ama mayokna hale haike Hoje hoje thikadarna thabak suba horani haina horokpadegi nung khara chakhairame ai matai da leikhum leibak gari thajen birame leibak khara ama machit ama chairame machit ama na chaide nung chakhaira leire som nakandana school ka angang singji makhongna lakriba angang sing lady praja laikai gi angang sing imai ben sing ipai ben sing leikhom marak sida leikhom ji thajalamina ko nung mathak sida leikhom ji chaisalamina nong ji takatna churakanda nong ju thalabni nong chu chalamina chabi laudna khumi jongna thummaga chathom laitadna sendana kapatna mai jongna chungna lukham da chungdna maduduga thengnari ba awa mayam se masi ekhoi gi lengang na su masi ubam to yeng khali Jiribam gi khunja ama oina hais mohenna Jiribam gi hek junction point asigi lambi gi nakalda nung mayam paisinduna thambire masina yamna khudong chadaba amadi apanba oire athuba matamda nung sing asi chaithokpiduna thambiyu haina mari leinaba authority gi puning chingsilakle 0 point da sorok chi matik chadaba maram ne khoida kan nei irang tawro matong da jik sorong pa ni da nung ji thada ba thambire aduga nung ji chakhai bi da bana maram oi ne koi ji gari chathokaki ne yam nungai ta ba yam problem ama so mati atu ma tam da mari ne ba authority na tan ge mi da ba koi gi Jiribam gi praja ma oina miyang mafam da thamjari Jiribam da pharmacy famba Shyam Chandra kauba miyoi amana lambi asi ningthina sembi daba amadi soroki nakalda dukan fam libasingda yamna achauba awaba moihale nung sing asina kapthorakpada dukan gi mingsel kaiba amasung uful hoba sina yamna awaba ama matam kuina dagi leirakle
मसी अथुबदा लोइसिनबियु हाइनसु फोंदोरखि फमीब दुकान की ममांग कोई खारीब ग्लास कई कई सोरक नु क्या कापथोरप यावे पालग ग्लास कायब खंगे खंगे अदुगुमसु यावे अदुगा अखोइना थंबा गाड़ी सिंग खंगे खंगे ममांग लेरिसिंग असी करी हाइनी नुमित अयुक्तगी हौना चामथोगा पुरक तारसु नुमित मरी मंगानी चामदना थंबगी टाइप खुदक अदुम उफुन ngata जोमजनदना अखोइगी यामना नुंगाइतबा फिबम इंडो म्यांमार मोरेगा युमथंगनरिबा म्यांमार तमु टाउन दा लैबा डेप्यूटी कमिश्नर गे कॉन्फ्रेंस हॉल दा लैबाक अनी गी ओइबा मिफम अमा पांगथोक्तुना ललोल इतिकी मतंगदा वाफम कयामा खननैनख्रे हाइरे थौरम अदुदा कॉन्सुलेट जनरल ऑफ इंडिया मंडलेगी नंदन सिंह बाइसोराना सरुक्याखी अमदी इंडिया रोमदगी मोरेदा लैरिबा चैम्बर ऑफ कॉमर्स असिगी प्रेसिडेंट बी शेखर अमदी चैम्बर ऑफ कॉमर्स तमु कालेगी प्रेसिडेंट अमदी तमु डिस्ट्रिक्ट असिगी डेप्यूटी कमिश्नर याउना अतई अतोपा म्यांमार पुलिस की ऑफिसर कया अमसु सरुक यादुना मिफम अदु पांगथोखे ngasi मिफम अदुदा लैबाक अनिगी ललोल इतिकी लमदा हेन खुमांग चाउसिना पुनिंग चंगसिन मिनदुना मतिंग पांगनाबगी वाफम सिंह खनखी अमदी ट्रेड की लमदा हौजिक चलिबा आइटम सिंह असिगी मतंगदा वाफम कया अमसु फोंदोकनखी तुंगदा कॉन्सुलेट जनरल ऑफ इंडिया मंडलेगी मफमदा अचंबा खुदोल पोट पीदुना इकाई खुमनखी मणिपुर पुलिस ना लौखलकपा चेक्सिन थौरांग की सरुक अमोइना इम्फाल वेस्ट डिस्ट्रिक्ट पुलिस कमांडो अमदी नुपी पुलिस की अपुनबा कांगबुना ngasi ayuk North AOC Minuthong Jumi Villa amadi Kekru Villa gi akoiba mafam singda yumthong khudingda changduna thiba humbagi thabak chathakre chathakiba operation adu da chaurakna nupam nupi miyoi humga yankhai wahang pahong chathake adu moinamak mifami punamata yaukhiba leikide hairi अमरोमदा इम्फाल वेस्ट कमांडो बाजार यूनिट असु नुमित युंगबा मतुंग पुंग मरीगा मिनिट निफुदगी मंगागा मिनिट कुनमंगा फावबा सिटी पुलिस स्टेशन की मनुंग चनबा नागामापाल कस्तूरी खुयाथोंग एरियादा कॉम्बिंग ऑपरेशन चथखे मदुदा पुन्ना मियोई चनीगा मरीफु मसा मसागी सक्ताकचे पुथोकंदुना वेरिफिकेशन चथखे मसागी सक्ताकचे याउदबा मियोई 13 मखाताना वेरिफिकेशन चथनबगिदमक सिटी पुलिस सिनखे इम्फाल ईस्ट असु डिस्ट्रिक्ट असिगे एडिशनल एसपी ऑपरेशन टीहैस कृष्ण तोंबी के मिडियम मखादा इम्फाल ईस्ट पुलिस कमांडो ना पोरोमपाट पुलिस स्टेशन की मनुंग चनबा महाबली खुलगी अकोइबदा कॉम्बिंग ऑपरेशन चथखे नुमिदांग वाइरम पुंग मंगा मखाइदगी तरुक फावबा चथखिबा ऑपरेशन अदुदा पुन्ना मियोय मरीफु मंगा मसक खंगदोकपगी थबक चथखे अदु मोइनमक थोइदोकपा मिपामी फुंदी याउखिदे पाउगी मर्थना तेम ब्रे अमा मुक लौजरी China Call. For the first time in the history of satellite television channel in Manipur. Ipa, ima kinam tau kre. Abu nang le hora mama ka tak da chalu khige. China Call. Crime Watch. A mega TV serial based on true stories. Watch every Saturday at 7 p.m. Only on Times of Manipur Tom TV. Starting from 11th May 2019. Break ki matungda mayam bo mukha na taram nokcha bagaloina makada ba popizari ngarang numidang pung 8 lom taba matamda Nambol Police Station gi manung chanba tidim lambi paringi laimaram lamkhaida number thadaba angangba machugi alto car amana khongna chatpa miyoi ama thombadagi soktuna CIC Nambol da laikhat narba matungda laikanaba ngamdana laikhidraba miyoi adugi maming Moirangthem Babu chahini fumanga apokpa laikhidraba tomba kawi Bisnupur district ki manung chanba ithing mayai laikai degini thaudogadu da chenari ba gari amadi driver Nambol Police na fare haire ngarang none district ki manung chanba longmai part 3 da mai semlingai da mai thazin lakpadagi miyoi ani mai na chingduna sikre laibak thiraba thodogadu da laikhidraba miyoi ani adu longmai part 3 dagi jendaipo ruwang mai chahi 39 apokpa lungzin amade thanchungam gonmai chahi 18 apokpa laikhidraba matungai kawe
Makoi anina laikidabagi thawdok asi electricity department ki asoibani haina khunja singna maral sirakli. Thawdok asida chenaba mioi sing cherak pinana ba dabi tawrakli. Loinana asi ba hakchang lausindana leiri. Chungnung Khok General Headquarter Universal Friendship Organization UFO na sinduna ngarang Chungnung Khok ta laiba sanglenda organization asigi luching purel oiramba RK Manisanagi Marifunithoi suba mapokumon thauram pangthokre. Thauram aduga mari leinana UFO Central Committee gi Secretary General Mairaba Angomna Maitrabak asida atopa miyoi singna landarakpada ngakthok chananaba amadi lamdam asida thokliba crime kaya sibu ngakthoknabagi pandamda lingkhat piramba organization asigi luching purol gi mapok kumon ga mari leinana pangal thauna nizaba achamba thaurama mani haike. International Committee of Red Cross ICRC amasung Indian Red Cross Society IRCS New Delhi na support tauraga Indian Red Cross Society IRCS Manipur branch ki senthang makhada Indian Red Cross Society IRCS Thoubal branch na sinduna malemgi mafam kayada pangthoknariba World Red Cross amasung Red Crescent Day 2019 gi palan thoram ngarang Thoubal okram laikai da laiba Paradise English School da pangthokre. What do you love about Red Cross? Haiba thimda pangthokiba thauramadu IRCS Thoubal branch amadi Managing Committee gi Vice President Dr. Khetrimayum Manglem Singh, Paradise English School gi Boarding Superintendent E Sana Zauba aduga IRCS Thoubal branch ki Vice Chairman T H Deven amadi Secretary ki Sadanandana athoiba lengbirakpo oina saruk yakhi. Thauramadu ki saruk amo oina Mithunglen Singh na luchingduna saruk yariba singna laikhidraba Red Cross pu hogdok piramba Zin Harry Dunan ki photo da haikat laikat tamduna ikai khumna bod ke loina na akhang ahai kayana Red Cross amasung Red Crescent gi matangda wafam kaya sugaina thamke. Ngarang Odisha gi Koraput district ta security force ka khuthokna bagi thogdokta Maoist ki nupi lanmi ahum yauna mioi manga hatkre. Padua Police Station ke manung chana laiba umangda Special Operation Group amadi District Voluntary Force ki apun bakang buna Operation Chathabada mafam adu dalayamba Maoist ki lanmi singna nongmai kapsilakpadagi maikai ani gi marakta khuthokna bagi thogdogadu thokibani haire. Khuthokna bagi thogdogadu loiraba matungda mafam adu ki akoibada thiba humbagi thabak chathabada Maoist ki lanmi manga gi asiba hakchang phangba ngamkhibaga loinana khulai kyasu phangba ngamki haire. Thasiki tarukta pangthokiba Zilla Parishad Territorial Constituencies ki mikhalda duty tauramdaba lenga ki karmachari kuntra thabaktagi suspend tawkhre. Mikhal aduga mari leinana Telangana gi Nagaulda district ta mikhal gi mathau tawnanaba khangankhiba karmachari singi manungda kuntra na mathau tawramdabani. Nagaulda district collector Gaurav Upal na thokiba notice amagi matung inna mathau tawramdaba karmachari marifutaruk explanation kauki makoi sing adugi manungda kuntrana matik chaba praman piba ngamdabadagi suspend tawkhibani. Ngarang ayog nongpok thangba Pakistan gi Kot Lakhpat vegetable market ta bom pokhaibagi thodok aduda laikhidaba mi gi masing kuntaruk sukhibaga loinana asopa mioi singi masing 53 yaukhre. Haujik fawbuda bom pokhai hankibagi thodok adu kanagomba lup amatana claim tawrakpa leitri. Lenga ki maikai dagi thodok adu bo hakchin na lawbaga loinana akan mamongda thizin humzin bagi thabak chathare. Haujik fawbuda thodok adu matau karam na thokibano haibagi khudam changdam CCTV camera da fangbangam ngasi nungdin phone kiba pauche singda kari kari maru yo pau yaw khibagi habdu myam puna meng taminase Kangla pau Iskun ben gi driver singda aki akhang pirpagi mayokta tidim lambida ben driver singna protest tawkre kunja singi aningba apamba phanganba ngamdrabadi railway company sing hanbikro kiran lamding solid waste management da phatta haudi hundok pahokre modified silencer si naramba motorcycle sing fight kre Pandam Puktal Uroba Kongang ani amuk hana thajan kre Puwari gidiklam kahendana Lengang nalok liba fire pasi thagat ningay ni ningthaw Makok oyok mahiroi sing Chief Minister na thagat papong durokli Lamdeng da miyam ga ating balay basu Muhut Minister Sam Kumana sanglaga amot pasing tahan kre Wakat mifam mahiroi tindok tinin tawriba School Ben Service ta apan mapibigano Paujel Ziri tipay muklambi sembalo shindabagi miyam na awawa mayok na re nongway kapsilambi mayok ta ban driver sinawakat nifam sa thakre ay koisu education gi part amani minister yaw na bazar manung gi amot akay sing sengdokre
machin manau ani sijanaba thorang toramle kanglei pa ki maira kunja singa yanama purak padigi lamdengi solid waste treatment plan da amot akai sing hundok pa hokre maina chingba yawnga tongan tongan ba thogokta mioi om sire more van service toriba driver sing city power chara henlei khongung saksin kre nongwai kapslam gi mayokta school van service toriba singna khongung saksin kre ning thole sem sana chawbuna sana khongnang pambi ani nong thakre loisilakpada maru iba pawmu kahna Sugunuda laiba St. Joseph Higher Secondary School mai tharambagi thogdokta chenaba miyoi amata lemna tharoi athubada faduna matik chaba chairak pigani haina Minister Radesh Shyamna thajaba pikre Puwariga sagonaraklaba khongnang ani karaki khongnang pambi lengakna chawkha thorangi mingda yanthat khraba matungda Manipur gi ningthau leisemba sana zawbana mafam adumaktada khongnang pambi ani thakre amadi machin manau nupi ahum punna thauri yanduna season ba honaramle ani Jennings da laikanari Ngasigi wenadi matang asida Manipuri Paulushin jare paumiyeng tabiri ba mayam punu mapu ASHAPRIYA namukan akrom jare